January tang kunmanga thangjan numit sidai da hana loktukiba sil da Slopeland Public School, Slopeland College, ade Arambai Tengol Unit 3 gapunna Slopeland Public School campus da painting competition lama all in Manipur state ki level da pangtok padu mai pang pangtok seri ngasi pangtok pa da open category da mi kuntaret yawarga lemau ribas hatra sina satri category da punjalaga mi chamrina participate tawi yam pak chauna yam nungaina yam marang kaina Slopeland gi yam greenery oiba campus da pangtok pangamasi mai pak pamani hariba painting competition sigi result si Manipur University amsung mane Imphal Art College gi pajasingna judges biraga marking tawgadabani hariba marking si ngasimak tawgani adubu result si lagleba tang kuthra bahugi manuda koi loktok chagani adubu leinana hariba prizes sing si lagleba February gi tangani Slopeland Public School gi foundation day numita prize ji atopigani jentok chagani maramaduna prize phangdoriba mathang manau tarba 50 prize winner oigidaba punamangna matam char lakpiu leina aikoina mari leinaba news amasung concern authorities inda akoina mai pa kamujing bo koina laktuk akoigi Slopeland College, Slopeland School, Arambai Tengol Unit 3 na ngasi creative painting competition state level gi ama khusam naraga pangthok saba sida akogi mapung phahan nabo hona bada laibiriba Manipur pumbagi akogi Arambai Tengol gi unit sing adugo school gi authority sing mayam punna hona bada gi ngasi di ahanba sinjaba su oiba aduga yamna miji aduki matik akoina hope tawro changdu dagi yamna helakpa akoi khudam moina asigi sida tinbiri si open category da mi kun manga tharaga punna category mari sida total 400 participant 400 competitor laaga ngasigi painting competition asi mapung phan bibagi damakta akogi sinjal langjariba Slopeland College Slopeland School aduga Arambai Tengol Unit 3 gi maikai dagi mayam pumnamakpu thagatpa phongdoksari matung tarapadasu thobak thoram painting competition natana atop mayam ama sinjarakani maduda pungning thogot piu saruk ya biu haibasi haijage